Manipur Da BJP ne Luchingba Nda Leingak Semnaba Kuki zo MLA ani Yaona Anouba Oina Washak LOURAGADABA YUMNAM KHEMCHAND ga Manipur gi Governor AJAY KUMAR ga UNAKHRE Thazaba yaba pawgi likhun amagi matung inna law wawanda hauzik ngahaki mamangda unakhiba aduda Leingak Semnaba gidamak aiba cherol ama pisanki hairi Governor ga unaba aduda YUMNAM KHEMCHAND LM Khaute Ngorsungla Sanate A Sardana Chingba Yauki Makoi singa Imphal Airport thungnabaga lok wavan tamna lakhibani Panbayai haukiba numita BJP ke headquarter da pangthokiba akhanaba mifamna YUMNAM KHEMCHAND bu Manipur gi BJP legislature party gi Luchingba oina khankibani Manipur da thogliba irang asida maram oiraga hanagi chief minister Nongthongba Birena resign tokibadagi lagliba February gi tang 19 da chahiyama fasalakadoraba PR government asigi mahutta Popular government ama Semnaba BJP legislature party na center ka kayara unaduna wari sanakibasu laikhrabani